Yakshangi kumai loisinkhre masugi kumai ni hairiba holigi kumai na sanatan dharma satpa mipum khuding nattana miibu samaj amadi lengli paliba khudingda nungai yaifaba piram sanu haiba miyamgi wakhalga loinana loisinkhre kumai sina dharma sibu saliba mipum khudingi khwaidagi sawba kumai ni haiba tai rajasigi di holigi manung chanba numitta Biswa Hindu Parishad amadi Divine Life Society na sinduna ningtokongi Gopinath Mandir da Holi gi festival ama pangthoki Govindas ko Thouza Minister Yas and PWD Kalaraj Jirasana ningtokong Biswa Hindu Parishad ki Jasopanta Sarma amadi RK Ramahono Singh yauna pangthoki ba festival asi yamna nungai ki masugi kumai gi mathakta Rituraj Basanta su yakshin ki harau ki nungai ki abedi kumai da March ahumda District Skill Development Mela Astol Kuntran to Yauna Morang College the Pangtoki Askin Mela Ahanba Adoba Dakar Oiba Ama Matam Adukui Base Kautoktuna Ahanbu Oibasi Karigino Wang Sit Siti Sida Matanda Hungja Kibani Aduk Dakar Oiba Hiram Amabu Miraiduna Tamlam Libasi khudingmakta skill haiba waisi yaudana mai pakna honaram badunani skill yaudana mioibana mai pakpada asobo mateng pangi haiba se mela sina tai matang sida deputy commissioner oiriba Laurembam Bikram IS na asumna hai general courses pursue to uraba akoi students myam se skilling no machange any sector da whether industrial sector do isano corporate sector do isano government sector do isano akoina employability do enhance to ge hai targadi sigi skilling whether diploma courses isano ade short term courses isano recognition of prior learning isano masigi skilling se change masi yaw jagade koi employable oige Adumakpu Bharat Sanvidhana Reservation haiba wafam si thamduna skill leibasing nathaiba sina Bharat manglum satpagi lambida khurau thanglabra haiba si asauba prasna oiri masimangna sothauraba kangbu not its pu discriminate tobadi natte skill leibadu khungang sargi wa natte namthabadi phatte sini city sina panjari badi skill leibaga reservation ga manabadi Yapam Tokti no Easterner Natraga Kungang Sargi Kenaba Lepam Tokti Sini Askil Lebadugi Pidado Sapsana Leiraba Matamda Lebaksi Manglum Sangsimba Namgani Mars Tarukta Village Defense Force BDF ki Rajin de Pangtoki Police Headquarters Bishnupur IG1 Temthingna Siges Oida Hai Kibadu Ningsingi Matang sida Paumi Ekos Adumangai Narang ADG Prasar Bharati gi Sir Ashish Bhadra Nagarda Haikibadu Ningsingi Job Nate Service for Humankind ni Yamasumi Wapamsi Tempting Aizinasu BDF ta Hai Dedicate Sacrifice Toba Sinpamni Asigumba Sinpam Sida Hek Singnarakpa Kaya Thenaduna Sangsili Manglomda War on Drugs ta BDF ki Thauna Lingzen Masama duty tauringai sikiba kaya yauri kana karamba sinfamna duty da sikiba masingdagi BDF amadi paumui singdagi hemkiba yaubagi ratio yenbiu zo nate public service ni haibasin CTC hena sangadauri tensil lebada singda lamai thabagi sanabi ama ningthokongdagina moirang phawbagi thangjing range gi foothilda hek thoi masi logically psychologically fairwood cutter singna oigadra haibagi singna balai masida mari leinaba law enforcement agency singna focus zoom in tawduna yembiu anti social element khara leide haibasimadi mayak sengle wafam sidagi khara thaidok masita sunatana mapam hongduna moirang amadi ningthokong kaithelda electric na singalaga sibanga pukhalakpa ngayonbi yaure hairakpa lei yahong nanba natraga mikup nawung singba mioi sinasu numidang pung ama ani da pat usek paibagi khojen tari basi aying athengbada pat sadali haibagi khudamni loktak adjoining road ta night duty tabada useksu sagani ngasu sagani mingsasu phangani sarkar gisu miang gisu kanagani masi kanana tawgani